Kanto Sabal Laimakong Chingmang Chirang Sekmai Bazar Khulkhul Lamkhai Hariba Mafam Sing asida Khoisaw Naraba Tampaki Miyoi Kiana counter blockage chathakre Police amadi miyamani gi marakta akan mumong namuknaki adumakpo tear gas na chingba amata kapkhide counter blockage chathariba mihur kangbu amaga Sekmai SG MLA Haikham Dingoga Chief Minister unaba jangsinkhre Lakatoriba maraki mikhal ga mari lenana Thobal Police na lepa leitana Pamdaba Thodok Thoktanaba Jackson Tharang Lokatpa Leptre ngasi so Wangzing Tentha amadi Lilong Assembly Constituency gi manung chana leiba Lelong Turelahan bi Darul Ulum Maning amadi Awangda Thiba Humbagi thabak chathakre Thobal Police KSP Dr. Sibomcha gi mining makhada chathakiba Thiba Humbagi thodok DBBL rifle ahum 2S BBL rifle ani amadi maru ama .20 NBB pistol ama fakat pangamkre Malem gi asuk yamna luraba COVID-19 gi yamna wanaraba matam asida government ana border ama thoktuna Mahairoi singdagi school fee lawgadabani haina lawrukliba khongthang asi yamna nungaitaba fawi haina social worker oinam romena phongdokre wafama sing asi COVID-19 amaram moiraga containment zone oina lawthokraba singzamai laisang them laikai gi social worker oinam romena youth amateur welfare association ga kusamnaraga ngasi chana thagnaba polam singen thokpagi khongcheramada oinam romena phongdokibani Ima imoinu ira thogalup sekta gi thomi singna angamba sel khainaduna COVID-19 positive oiba yaubadagi home isolation tawbadagi yumdagi mapal thokpa yadraba sekta gi munganida nomagi changdraba yadraba polam sing mateng pangkhre